खुरुमजरी ISTV की पाव मियंग ताबिरी बपुन मकपू तरामना ओक्सरी ngasi gi maru oiba pawda desam gi thomi tara ga taruk PR bonda thadokre nupi sing e paw gi lamda thabak tawgi sang hengalakpa asi afaba khudam ni haina minister Govindas Konthawjamna amzu gi conducted tour ama lam thabagi tharumda haikre amasung defending champion RK Bhogen amadi sankarna kungamanga suba KS Anau Singh Memorial State Level Open Chess Tournament ta mangzil thari पाव संदोकना पिजरी सेंट जोसेफ स्कूल की ओजा अमना स्कॉलरशिप की क्लास 6 ता तमलिबा महिरोई अमा फुबदगी देसाम ना अमुक ओजा अदुबु फुई हाइबा वाफमदा पुलिस ना फाजिन केबा देसाम के प्रेसिडेंट एम अंगंबा यावना थौमी तरा गा तरुक कोना PR बोंदा ngasi थादोखरे मकोय तरा तरपु ngasi ड्यूटी मैजिस्ट्रेट की ममांग दा पुथोल अब मतुंगदा थादोखिबनी Manipur government amadi child right protection ki damakta leiriba singna state asida toina tholiba oza singna mairo singda phuba saiba sing asida matam chana action local pitaba amadi tabi dabadagi handak desam amadi Saint Joseph school gi oza amagi marak talaibak thiba thodok asi thokibani haina desam gi president M Angambana phongdokli court gi thoraba matungda desam gi office ta pangthokpa pawgi mifam amada mahanamaka taraduna oza adubu atamana phukibanate asiguma thaudok asi matungda amukana thoktanaba honagani desamna tawruba adugi damaktari police na su moto case lokatuna thaumi sing police custody da leirure adubu mahiroi tamthina phuduna right to education bu signariba oza adubudi action lokatabasi nongaite state asida leiriba catholic amadi private school sing da oza oiriba sing primary thakina diet aduga higher gena bet loitana oza oiriba sing asina mahiro singbu masamana wena khanbangam dabani masi yenglaga matamga chanaba mawngda teaching method semanaba government ta taksilagani haiki sigi paw siga mari lenana phungakpa electronic amadi print media gi kutangdagi so moto ke sama lakot pere ekoi lokap ta thamure koi police custody da leirore adobo ekoi da sugumba aingi matungina tawwa yade haibagi tonganba wakhalo lama leiriba sumaina ekoi gi numitu da mahiroi phu kibo oza mahiroi du yamna tamthina tana phu kibo oza do madu ki mathak su ko zap jaba punishment ama zap jaba thaba ama ain gi matungina madu lokala da dandi bi go chomni ai da samna appeal to robokta leiribo state commission for protection of child right amadi angang sing hak kangani na leibire ba khuting mung su ekoi gi zap jaba madu Kiasing je lokal lekanda sab dandi se pimel lakaba amadi system kudimak se koi hel oisel lakoti ki tangai padana koi state government su makeup thona ba amadi lairi bai koi ki state commission su sugro mahiro sing right se manga ko matam da tawba ya de na haiba thabak se masi state government da yahunna bi damak ta hairi bai koi ki tongan ba khungthang asi sangsalakpani nupi sing e pawgi lamda thabak tabagi sang hengalakpa asi afaba khudam ni haina minister Govindas Konthawjamna amzugi conducted tour ama lam thabagi tharumda haikre ngasi all Manipur working journalists union sinba e pawgi lamda thabak tawriba nupi kungama thoina saruk yaba conducted tour Manipur press club tagi lam thabagi tharum aduda commerce and industry minister Govindas Konthawjamna haikibada Manipur da nupi sing e pawgi lamda thabak tabagi sang hengalakpa asi afaba khongthangni amjuna sinduna nupi sing tagi oiba press conducted tour ama Moryada saliva asina Moryada Manipur sarkar na kari thabak thalum sing paikatli amadi lamdam adomda leiriba miyamna matau kalam ni hingli haibana singba adu e pawgi lamda thabak tawriba nupi sing asina haktengana khangbangam lagani haiki female journalist sing se mukoi je very courageous adu sarkadar mufum sing se ayambana koi khara hena difficult oiba area sing sarkadar adu difficult oiba area ngakta dane ayamba koi journalist sing sina sala ga paw bibi rai si adu makoi so akoi male journalist sing dagi ita ta dana makoi so duty tawbang me haibagi chawthoksan ngai ba demonda mai phawjai Kongsat asi All Manipur Working Journalists Union gi President Wangkhyamsa Semjai amadi Indian Journalists Union gi National Secretary oibatan natana amzugi Vice President Ratan Luwang sana lamjingki Kongsat asida ISTV News ta thabak toriba nupi manga yauri Kongsat asida ngasi lungtil Moria da thunglaba matungda Tamu Bazar gi phiyam yengani hayang tang kungama toida Moria da sagaliba Integrated Check Post ki phibam yangsingani
Holland Faida Smart City Sabagi, Mafam Amadi, Moria the Sagaliba Shopping Complex Ki, Pibam Amadi, Moria get to the border hub Yang Singani Haidi. Ayupung Taramakay Taba Matamda, Moria the Lady Tongan Tonga Civil Society Organization Singi, Losing Basing Unaduna, Wari Watai Sanarba Matunda, Hayang Infagi Damak, Numitum Matunda, Moria Tadorakani Haidi. Ngasigi concert aduga mari lenena all Manipur working journalist winengi president Wangkyamsa Siamjaina haikibada Manipur da ahan bo wina amjuni I pauge lamda tabak toriba nupi singtigi oiba akanaba concert ama Moria da sinba asina makoida anoba gyan lausing ama piba ngamlagani asiguma concert ama pangthokna ba khonabada matiang panglakiba singbu thagat ba phongdokhi on working journalist men ye ko members ni sida ko ge bok sa de ko ge do men journalist to ko ko ram de jikti government te ko si chapalak pa ko media gi velu len ko di ko women journalist ai si am sing nyam khale ado ko ma si ko women empowerment na ko ge ni pi sakti pi ba ado ni pi ne lobo thok dang si do mati gam si thane ngai ko ma ado ko mass media ko gi journalist gi lam de su ko Manipur lai ba brilliant through media de lai ba ko gi this ko journalist ni si gi ba gi yamna mosak thok na ma gi I paw ko ram da ko gi no bo utang do ko se pasi hena hena focus dang no ba ado ko gi Manipur gi peri peri ai gi jaga sing na sira ko mo si sa ka na paw ro kan da pi o se ga su mo gi do gi wa thong dang paw ko gi la ga dum dang ko am ji da sin ja ne ya fai no wai kan wai jari bi ko gi ka bo ne district gi ne da ko ne ba na ko gi ko da ko dum ja me so ma sponsor to gi da kan da ko gi Manipur gi border taw lo de ba bore da ko gi Manipur sarkar ba sarkar ta ka ba jet ki do se ga sakli ba me ya ma do ko na matam do lai ba ko gi mini India wa na jam tungan ba ko gi ya ba ko gi community me am de se basi lai ba kulum se ko gi no sa sa ne Tungda Minister Govindas Kontau Zamna Morege Damak Amzuki President W Samjai Amadi Vice President Atal Luwang Sana Lusing I Pauge Lamda Tabak Toriba Nupi Kangbu Adu Manipur Press Club Degi Lamthaki Lamthabege Thorum Aduda Assam Rifle Ki PRO Akhil Dawansu Saruk Yaki Democratic Student Alliance of Manipur Desam ki fajin kiba thomi taraga taru condition amata yaudana athuba matamda thadu haiduna Nongwaibungda Leba International Modernized Academy gi Mahiru Singh Nongwaibungda Leba Kusum Oil Palm Mamangda Human Sense Chamduna protest tawkre Khonjang aduga mari lenena fa kiba Mahiru thadu Maralaiba Oza Dandi Piu Haiba Kholau Singh Lauki Porongpar Police Station gi OC Laktuna Mahiru Singh adu control tarba matungda school sanghan ki Mahiru Pabu Yaning the Waro Singh play casting the EK. Saint Joseph School Gi Ozana Mahiroi Puba Amasung Matung Tarakpada Desamna Oza Adu Purubagi Wahau Degi Desam Get Thomi Singh Manipur Police na Fajin Duna Rima Lautabagi Todok Adu Akan Mamong the condemned Tawi Haina All Manipur Recognized Private School Welfare Association Gi General Amana Haidi Desam ki fajin kiba thomi sing atuba matamda thadok hanaba school authority na atuba matamda khonagadabani kanigumba atuba matamda thadok na khonadrabadi tongan ba thoaningdaba thodok kaya amadi mairik pidigi maizawi horok payai atuba matamda nakal animakna warosin puraknaba khonabiyu haidi Haukiba tha asigi tang taraga tareta Saint Joseph School gi thongdokta mari lenaba khudimakna mairoi lup amatana office ta mi ozabu kawraga phubugi thabak asi tokpiduna Mayamna Maring Marangna Uriba Asi Kokanaba Honabada Asobo Thaudang Yaminabaka Luinana Handaki Thaudok Asida Solaba Oza Rupa Chandra Saramabusu Yamatuna Pagalaktuna Hanege Pigam the Handilakpa Uresunu Haina Student Union of Kanglei Park Suke Cherol Amana Haidi Cherol Sinamakatana Miyam Amadi Mahuri Kunagi Damak Matam Sanga Tabak Toroklaba Desamge Thomi Singi Matak the Kudong Sabal Logduna State Government Su Akanba Action Sing Lokopigi Tawong Tawoi Davani Loyana Thomi Singu Tadokuna Makata na Sarang Naba Toktanaba Honamina Si Haina Cherol Asina Makata Rakbe Sangai Prota Level Saint Joseph School Gi Oza Amana Mahiroi Amabu Saifam Naina Fukibagi Tawongbu All Manipur NGOs Forum Amadi All Manipur Muslim Student Organization na Yaning Daba Fongdorakli Manipur Police na Fajin Kraba Desamge Thomi Taraga Taruk Atuba Matamda Condition Amata Yaudana Thado Piraknaba Marilena Vastingi Puning Singsilakli Kairen Favi area the Laiva Lanai Amadi Sarkargi School Singda Tamliba Class 1 Dagi Ait Fabagi School Parikyada Magwana Famba Mahiru Singda Mangal Rural Gi Mapu and Surzitna Solar Home Lighting System Lemna Yantokre
Mangal Rural Sinduna Karen Fabi Community Hall da Pangtukiba Thorum Aduda Hongrang Fort Government Junior High School gi Headmaster L Manglem Mangal Rural Company gi Relation Officer Jalal Mangte Amadi Atemiya Kiasu Saruk Yaki El Surjina Fondo Kibada Numidagi Matanda Mai Laktaba Kanda Mahiru Singna Lairik Pabada Tengaribak Awaba Sing Adu Karamakai Kokanaba Pandam da Solar Lighting System Asi Mahiru Sing da Lem na Pibani Haiki KV Taraga Matoi Underground Sars Togadabana, KV Taraga Matoi, Mantripuki, Amadi DMC, Fidan Kwan Mama Pumsing, Tang Kungamatoi, Degi, Kungahumdoi Fawa, Ayuki Pungni Pandegi, Nungtilgipung Mari Fawa Mai Fangdoi Haina, MSPD CLG, IED4 Deputy General Manager, and Dines Kumana Kangalakli. Paugi Maratana break Amatang Luminasi. Laikai ki nupa masa ahumna gang rape torba matungda hatok pikrabi nupi masa amagi case customary loan piba wayel na aroiba oikigadore police na kumai yengduna laithokle hairi haukiba jun mangagi numidang pung taretlom taba matamda Tamelong district ki oktal kulda leibi sangjulun kumba kobi sahitra taret surabi nupi masa amabu Laikai ajuda leiba nupa macha ahumna koktholaga mi leinadaba yum amada gang rape torba matungda hatok pikibani Thaudok aduga mari renana imong manung na khulgi authority da wakalakpadagi jun ge tang nipan da mifam ama famlaba matungda maralalba miyoi ahumna jun kunga taret fawagi manung da lupa lak taraga banga laikedrabagi imong da piba makoi ge imong manung pumba khulgi tan thokpa haina warep laukrai oktal gi village sip aso bariam oktana maralaiba miyoi ahumak masa masagi mara yazakrai Tamelong police station gi osigasu thaudok asigi matang da wari sanakrai Customary kona case Pirabina Fare Hana Tagat Wahi Piraki Makunga Tona Laklaga case Lobudi Laitri Hairi FR Laitabanina Hui customer court na Pajare Habida o do already Hoina Dum Yanava Shilo Aduga Ho Yanavagi case Sumaina Paikale Yare Habisi Mahoi the shoe report Oinadi Dum PBO Haina Hoi Sum Tanare Laikidrabagi apokpa talun tuina customary code na asuma wayel pirakani haibagi chapsaba thajaba lei tang kungani pan phawagi manungda asuma wayel phangdrabadi police ta wakalagani hairi pende aina masi petition pikhalaga khunda court siraina petition pikhalaga matik chaba case pakhapiu aina pikhatana case to torga moina sige hojik thariba kuntare to lakh taramanga aduga hek piunu metige Numit mari khak to get pir ko tan thokni hai kot na si sathadane asi aina asi hek success to go ngamdredi aina case mukse hojik uja sina harda aina mukpa khaikani kot to aina high level na khaikani Thaudok asibu yangsinabagi damak ngasi satkiba Center for Social Development amasung Women to Action for Development ki mihud Laiton Zambiziana nupi masa amabu gang rape tawre haiba pau taraba fawba police na thabak amata laukhatana yengduna leithokpa asi pende hairi CD taseng na yazaning de haibadi CD mana ngasi se thodung se thokre adu police na lokhobum thokpa se amta lokhalam dre ba koina imung sidegi phangba report ki matungina CD lokhat kadaba ne ba adu lokhalam dre aduga magi postmortem ju tawram dre kaigum amta tawram dre tara maridak suba The Great Zone Uprising and Unity Day mapung fana pangthok na bahona bada sel amasung port ki mateng panglakhiwa Ikatpiramba Security DC Doctor Nurse Transport Association Thangta Association Ben Party Print amadi Electronic Media Furkilu Singba Sing amadi Mapaldagi Lengbirak Pasing Yawna Saruk Yakiba Miyam gi mafamda Amuko amadi UCM na Thagatpa Fondorakli MLA TI Syam Kumar amasung MLA Kalam Syam gi matakta thangalakpa tongan ba disqualification case mari gi hearing asi sathakre MLA case na Syam Kumar gi matakta thangalakkiba case ki matangda respondent high court pending laidiba petition amagi hojik laidiba report submit tawakkiba galwedena court case asi pending laidabanina final disposal ama laitriba fawba yamdrabada sayol taruki matam pibinaba pukhalki Petitioner ki Michael Degesu ayat papirak tabadagi matangi hearing July 13 lepkre
Amaromda tongan ba petitioner ahumna MLA Karam Syamgi matakta thangalakiba disqualification case ahumgi hearing da petitioner gi maikidigi maruiba se sangsing puthoknaba sayol anigi matam pibinaba application ama file tawraki prayer asibu khanabga loinana justice interest ta nakal animakna yanakibaga loinana case asibu July 3 matam lepkhre petitioner na document sing July 3 fabugi manungda pisilakpa yagani hairi Haukiba sahi lising ani mapangi November thada Kaksing Police Station gi manung sanba saba laikai da leiba Khongjom Standard English School bu mai thakiba thodokta senaba miyo sing matik saba cherak pibinaba Private School Development Council thawalna phongdokni ngasi khangabokta leiba MMRDN Peace Park ta pawmi singa unabada Council ge Secretary Zotin Salamna Khongjom Standard English School mai thaduna mang takan kiba asuk kuiraba matam asi mara leiba miyo sing khangdaduna lakpani adubo sahi asigi angan masarukta thodok asi texam degi miyo taretna tawkibani haiba khangba ngamle laibak chibadi miyo sing asigi marakta miyo anidi hojik faba punba tawdri fagalaba miyo mangasu numit nini khak police custody da thamlaba matung tha asigi taraga manga da bail da thadokre Amaromda lupa laktara hena mang takan kharaba school asigi damakta government na mating amata faba Bibi laktava asi nungaite fongdoki paugi mifam masida KSA Desam Msu Thawal Unising Club Mera 5B kaya ge miyo sing su saruk yaki tugumba yamna saw crimes generally miyo sing asibu penalty mat bidana penalty phangum to penalty mat bidana custody numini ni ka thamama kanda ekoi bail pi gi bai base masi government ke side ta haibadi masibu Conductor riba Chief Judicial Magistrate Thawal District Session Judge amari tongan ba police ki side ta masi yam saw lodunaba leirabra habisni yamna sabchaba akoi justice ama phangdiboli akoi makhak makha ke agi let leitana hanbal leitana akoi khongjang jangsin jagni si St. Joseph School class 6 kaktamak tamliba mahiroi amabu oza amana atamana sasan phuba dongna phuba haibasi oza amagi niyam gi wangmadani haina KCP poirai maitaina phongdokle Lopasigi Publicity Secretary Malib Nganwa Maitegi Serol Amana Mairoi Amana Fana Soiba Lanbo Oirabasu Ngakpiba Haitabadi Oza Amu Oibigi Mathau Tade Maram Aduna St. Joseph School gi authority na Senariba Oza Numit Humni gi Manungda School gi Tanthokle Haina Media gi Khutangda Laukthokadabani Natrabadi School Tingin Bata Natana Manipur Pumbagi Oina Pung Trani Twegi General Strike Kauragani Hairi Lesing ani tara taret ki general election ki damak sing district sing yauna akan ba thabak hauragani haina BJP Manipur Pradesh ki president TH Chawbana phongdokre nitai ba chutek ta leiba party ki office ta pangthopa pawgi mifam amada mahanama taraduna handak ki ADC Mikalda BJP na mapung fana mai pakhidrabasu ADC tarukta Congress na lengak lamba adu BJP na kanthalakpadigi Sadar Hills natana atai di paiba ngamdre District ki oina handok ki ADC Mikalda BJP na mai pakpa ngamkidrabasu karam tawraka lakadurba general election da kari tawgani haibada district ki losingba singyauna kupna yangsile atuba matamda Tamelong district ta party ki office hanglagani center digi lawba yaba scheme sing lawduna miyam ge thabaksu tawragani haike koina thaka jangna sagalamaga qoraga namini humni khaktada koigi courtsing ado thada handana nampuda capture tawagalo maramaduna koi mathangi 2017 ni damakta koi dokar pa hore monitoring to hore hojik mathang ho koi dana koi district amu okungi charchampu yatei sanapati pai khadagari Women's Association for Socio-Economic Development Ukal Club Oripok Women's Association Basas Party Laikai Amasu Sinam Laikai Mera Paibina Punna Sinduna Mob Justice Ki Maram the Awareness Tharam Ama Oripok Basas Party Laikai the Leba Community Hall the Pang Thokre Tharamasida Association ke President RK Tharaksana DGP Oramba Joy Kumar Ukal Club ke President ke Mukundo Ward number 5 ke Councillor Baleso Saramasu Saruk Yaki Mefamasina Kanagumba Nupa Natraga Nupi Ama crime the Senarabadi Haiba Mui Adu legal get Tongda Atuba Matam the Fanaba Maile never sing that Taksinba Asabana Mangu Naga crime the Senariba Mui Singiyum Kai Tudekpa Lega Dika Tantokpa Imung Manuga Mio Singbo Awaba Pidanaba Law Enforcing Agency Singasu Lantum Kanbinaba Haizava Haina Warep Laure Hairi
All Manipur Student Union ki Human Resource Team amana Sao Mungda Laiba Birmangol College ki Saba Lodaba Sangadana Laiba Women Hostel Amadi Gymnasium ki Pibam Yangsinbada Quality Mental Tarumdaba Tengnare Plaster Sekaiba Nong Yuba Amadi Thong Tongnao Ningtina Pandaba Tengnaki ISTV Secretary and Kapil Chandrana Campus Manungda Sariba Women Hostel Asigi Asangba Senpam Lupa Lak Maudraga Humdoini Aduga Gymnasium Asina Lupa Lak Nipuni Masi English Singini Taraga Matui Amaditani Toigi UGC Gi Makada Sabani Adubu Sabal Loire Haina Ladiba Building Singi Piyom Sing Asi Ubada Angak Papui Quality Maintain Tawdabata Natana Loishinana Paisa Loina Lautokibasi Marile Never Singnam Yang Sangbiu Hairi Huzik any complaint hana college asida thabak tormata any hiramam tada suspect lagi bana traga kai gumba mark lagi ba mu emta GB nauna purakada GB reform torkada GB ste yaw ya da adu matakta ku gi hana puramba GB gi member singa si MSU maya lo sangda tarik kun manga phabugi manungda akhogi lakpiduna akhogi haiba tawkhiba singa si gi madang da sengdomina bi khurang jaba to logja ge masida kai gumba laktaba natra kai gumba thoga sumasi adugi matik chaba akhogi thaba adum MSU maya sangna okhat jagani Kaisingbu Government of People Republic of Nagaland ki Southern Zone Manipur State ki Revenue Secretary oina hable hairi Lobasigi PRO Isaac Sumigi Cherol Amana Revenue Finance Taxation ga mari leinaba amasung South Zone gi issue kudimak mahakna pairagani hairi Wangzing Tenta Kendra Development Committee na Sinduna Handak Sahigi Board amasung Council na Loba Exam Singda Wangzing Tenta Kendra gi manung dalaiba mitoi mihelakpa Mahiru Singh Manamatum Piduna Puning Thagot Kre Wangzing High School Pangtokiba Tharamasuda MLA Paunam Brozen ZEOM Manilal Wangzing Lamding Municipal Council gi Chairperson Haikam Sabusu Saruk Yaki AIMS Medical Entrance ta Manipur ge Mahirwai ama Tarasuba Reng Tamai Pakle Mahiru Sige Maming Sosong Satong Apokpa Eden Kan Kawi Kamjong Sub Division gi Singhang Kuldagini Mesigi Officer Sosong na Paumi Singda Manipur ge Mahiru Singna Medical Profession da Masing Yama Sangma Ngamlabadi Ana Laying ge Lamda Sauna Ahongba ama State Asida Purapa Ngamgani Hairi Jimar Honing and the concept of Pazana Kangma Aduna question Yam Tobon Physics Chemistry di Maruina Bio and the Pazana Mawutana Kangma Mai Hold from Kaman Lake Dungwa du Kanga Didum Mayam Didum Hawam. The Art of Living Amadi Manipur Central Zel Anina Kusam Naduna Nimit Taruk Nigi Oiba Yoga Presence Smart Course Zel Asida Tatalakpadu Ngasi Loisin Craig Taramatu Zel SP W Famfang Art of Living gi Guru Rosti Kumar Zel ge DSP Jeevan Amadi Official Kayana Saruk Yaki Mio Samaga Mapanna Course Ashida Saruk Yakiba Taram Aduda Guru Rosti Kumar Haikibada Yoga Sinimit Nifunidang Taubada Isada Ahonga Purakani Zel SP W Famfangna Yoga ge course Asi Nimit Talu Nikak Orebasu Masigi Tungda Nimit Kudingi Taubagi Hainabi Laisi Zeldagi Mapal Tokrabasu Taubiu Yoga na Puning Haksang Sengan Bata Natana Masin Haksang Sadil Taubagi Pambai Amasuni Hayengi Malim ge Yoga Nimit Taram Asi Zel Ashida Supang Tokani Haiki Nana yoga sanami masida ishwara nagana wakal si changma matamda nani yang sani patam wakal kalam bedo patam orang isha cari bedo asyik totally masida kapal tahu mana nokoi manung na layer kasu noi etam sudri pau di noi yoga san tahu raga ishwara ningaga nana ninja ishwara ningi harga noi matamda jauh na lelo thoda apa citizen apa Manipur gi mi macam bodo mi amang oyo wahse amadi oise yahse nasi udapu na aga tambiba asina noi nam ta chawle sanama oyo wahse aina noi da haning Hayang Zungi Tang Kungamatoida Mafum Kayada Pangtuk Kadoriba International Day of Yoga ge Tharunga Mari Lenana Varat Swabimant and Patanjali Yoga Samiti Manipuna Sinduna Kumalampak Main Stadium da Ayuki Pungtarama Kai Dagi Haugadoriba International Day of Yoga ge Tharam ISTV Network ki Music Center da live telecast sanduktuna miyam da uba phangangadori Directorate of Higher and Technical Education Manipur Sinduna Numit Humni Chathagadaba Education Fair Cum Counseling Session ngasi Imphal gi DM College ki Multipurpose Hall da Education U ge Commissioner Fi Wi-Fi na hawdokre Edu Fair Cum Counseling India ge tongan ba maming ledaba institution kunna saruk yaduna
tha asigi tang kungani toi fawba chathagadoriba fial hogdokpa aduda education yuge commissioner p wifi director c arthur yauna atopa department ki miyoi kana saruk yakhi commissioner p wifi na Manipur education fair kya pangthok leba asida lamdam asigi miyamda launam tawduna mahiroi khomba asi thingnaba directorate na UGC na sakhanglaba amasung darkar oiba khudong saba leitaba institution sing yawbada athingba leire haiki through the local media to give them good support, we will give them good infrastructure, they can really do well. The best part of Manipuri attitude is to really devote themselves. We have strikes, we have economic blockades, we have many students' union who profess to be working in the interest of the students. I have never come across any students' union calling funds for days together or months together or agitating against certain things which disrupts the normal educational atmosphere in many of the institutions. There is a way to express your annoyance or anger. Unfortunately, in Manipur, many of us have been very emotional in our reactions. ISTV network na senior directors guild Manipur kusam naduna pangtholiba national amadi international gi thakta saruk yaruraba short film amadi documentary film festival gi ta taruk ni sanma numit asida film maker meneka thiam gi short film seng khuzok ama utkani miyam ISTV sangai channel da nimidangi pung 3 makhai amadi nimidangi pung 10 makhai da uba phangani program asi hayang ayupung mapan amadi nungthilge pung anida hariba channel asimak da repeat telecast oina sandok sagani amukahna taramna oksari Frozen cement technology sijinnaduna lamdamasigi sanbi sing sangom hena puthoknabagi matangda nomagi oiba awareness campaign amang ngasi salam amang lekai da leba community hall da pangthokre project officer IDP porong party santang makada joint director district veterinary office Imphal West amadi awangkuno gram panchayat anina sinna pangthokiba thoram aduda joint director GA Chandrasakhi gram panchayat asigi pradhan TH Dizamni amadi IDP porong party project officer Dr S Santikumar Singh su saruk yakhi wangang kiba singna yumda loiba sanbi singh kanaba sing amadi narakpa matamda section thorang lokhanaba wafang kaya phongdoknaki Veterinary Officer Dr. Posumam Kambana Lamdamasig Lazariba Sanbi Singna Senit Londa Sauna Mating Pangi Sangom Hena Putonaba Technology Sing Farmer Singer Sajinaba Tangai Fade Haiki Numitarani Subna Lampiada Leva ICM Office da Satarakiva PMEZP Beneficiary Singi Entrepreneurship Development Training Program Lucian Bigatarum Pangtokre Mumbai ki Khadi and Village Industry Commissioner sponsor Taguna ICM Imphal Sinba Training Program Lucian Bigatarum Aduda Khadi and Village Industry Board Manipur ki CEO L Biren ICM ke Chairman L Tompisak Amadi Institute Asigi Director Insas K Zoychandra Susaruk Yaki Training Program Adu Saruk Yakiba Miyoi Humpuda Certificate Sing Yantoki Kezoy Chandana Fongdo Kibada Accounting Amadi Marketing na Singba Yauna Hiram Kayada Training Piribasi Mafam Sana Implement Tawasangi Haiki El Birena Manipur Sarkana Kana Honabadagi PMEZP gi Beneficiary Singe Centrum Bank Tagi Launanaba Kaurak Lagani Beneficiary Masing Henganaba Sarkana Pandam Tamli El Tompesing na Fongdo Kibada Tadalakliba Centrum Sing Asi Beneficiary Singna Niyam Sumasijin Naduna Banki Centrum Matam Sana Singna Bahonasi Haiki Odi Manipurda unemployed singsi thabo phangasi masing aduki mati wang lai hai ekoi thabo thungani habiki thajabda ekoi odi thajabiki wang lai adare ne lo bata hai bharat sarkar da pirei ba thabo thungdaba directly hairaga thabo thungdaba singda pirei ba sentence se ekoi na koi kana ro kasa silawa noi noi na hijari ba bida har ga bisa do wayo embroidery da wayo ari sana sabado wayo tongan ba magi ai da simptom da nei paisa se ko ta de simptom se nei properly use maram sa sinaro no sa do wa de
ngasi nungtil thangwai ban sinam lekai da sakhang daba Vespa tongna lakpa miyoi amana singaningai oba mawong da cartoon box ama hundok lamadagi lamdam adugi miyam na bom oirabai ningduna pakhat narure tawdok asi ngasi nungtil pung 3 minute kullom chatpada thokibani lamdam adugi miyam na phongdorpada sakhang daba hangama palmasugi Vespa thawwa miyoi aduna cartoon box adu midak narak yenglaga hundok lambani hairi tungda lampel police ki team amal laklaga yengsilaba matungda thugaiduna yengbada sethi sekum ngakta oiba polam oramki hairi tha asigi taraga mangada maina sakpodigi siza hospital da like narakhibi pungdongbam awang lekai digi khundongbam ibemsa sahi kungamapan mapurabigi ming herozit ngarang numidang pung 13 makhairom tabada laikidre hairi tawdok asiga mari lenana lamnai police na case ama laukhat khlai Handaki ADC election da INC gi mirep oina kunganitoi Sugunu Hill Areas District Council constituency dagi mai paglakiba member ngamkholal baite INC dagi toksarage haina CP sinkre hairi ngamkholal baite na pawmi singda mahaki resign tobagi cherol block congress committee president ki kuthang da MPCC gi president ta pisinkre hanagi ADC chairman bu makata na council asigi chairman ohena na ba party na lawrpa firep yaning da phone doktuna party dagi toknana ba cherol pisen bani mamang sahi manga ki tamda chairman na party ki member singbu opposition member amagum loina biba mahaki chairman oiba council gi makada thabak tawning dabadagi resign tobani hairi Kangjabung maning da asat awok sing hoijinduna ngasi su combing operation chathakre commando city unit na chatharakiba combing adu Imphal West ki additional SP amadi SDP ona yangsinki Saktak se ningtin na yarum daba miyoi taraga nipan khangatuna city police ta verification ki damak pukhat ki Sandil gi tawdok matung da India government na search and destroyed operation chathaba CPI na yaning daba phongdokre masina insurgency solve taba ngamloi hena nungsina daba phibam da lakpa yai haina CPI Manipur State Council gi secretary Dr M Narana phongdokli Irawat babanda pangtoba pawgi mifa amada Dr Narana Manipur sarkar na afas pa lokthok na ba rasinti gi akak na ba firep ama lokpham thoi India government na awang nongpok sakot hangani haibasi sinda khaktamak leire lalobagi thodok ka mari leinana government asina lawriba thausil mawong maril tadaba thausil ni haiki punamaksin nainaruraga thoido hendon ka bharat ki defense minister na terrorism na thenagada bani haiba ekta takhairo thiro du manghal loiba ko search and destroy ka haiba policy ko communist party ne yam hakchin lawi sigi thabukuto sina insurgency ki problem solve to na hoy hen na lusenba phibang padla kani baru sarkar ki chathare me thorungi manunda lalolu kaya ka weather madu samdu oishinu manipur oishinu nagaland oishinu negotiation to dialogue chathaba political solution ama political type of form madu mai pakui guda mama haibe tarag di Mizoram now Mizoram has become very peaceful state Tata Magic amaga car amaga thengjin nabada mioi taraga mari soktuna like nakre tawdoga sik ngasi numidang pung 3 makhairom taba matamda langthabal kunjagi janata floor mill mamang da thokibani tawdo thopom degi phangba pawgi matung ina Imphal Khangabok Senma Tata Magic registration number MN04A5694 na passenger puzuna Khangabok tabna haithabada Imphal lomda haigalakpa car registration number MN02A7574 ga thengjin nabadagi Tata Magic adugi driver yauna mioi taraga mari adu asok apan nangkibani car aduda lakiba matai manau adudi kalimata sohogdre hairi Solva Musing Adu Singzamai the Laiva Iboyama Hospital and Research Center Amadi Rimsta Pukatuna like a Naki Tawdok Adu Topaga Ikui Kuitana Singzamai Poliski O Sina Lusingma Team Ama Mafam Aduda Sangstinuna Mi Kanbaga Luidana Gari Sing Adu Fazin Kray IMC Ward number Kungi Development Committee na Sinduna Handak Sayi Class 10 Amadi 12 ta Magwang na Pangaklaba Ward Asigi Mahiru Singda Manamatum Piduna Puning Tawat Kray Wangkai Katel Asang with the Laiba NLSK Community Hall da Pangtokiba Tharam Asida Councillor L Tombi Manipur College ke Principal Oramba S Kunjabi Harisu Saruk Yaki Handaki ADC Mikalda 10 Gamnong Saparmena District Council Constituency da Mai Palaklaba INC member Luntang Hauki Opagi Tharam Ama
Kulgi Saras Holda Pangtokre, Taramasida Saras leader Amasung Kulgi, losing Mukayana Mai Paklaba, member the Kudol Port Piduna Harawa Fondonaki. Panbayay, Luntang Hauki Mamangi Mikalda, uncontested Mai Paktuna, ADC Sadar Hilski, Medical Amasung Veterinary Department, Pai Kivani, Mahako Abukana, Mikalda Mai Pakalakpada, Miyambo, Tabimal Kangba, Utki. Imphal District ki Manungda Leader Assembly Constituency ki Lising Ani Tani Toy Digi Taraga Manga Fawada Thada Kiva Local Area Development Fund Yamakada Paket Kiva Tabak Sing Sijinakiba Senpam Amadi Tabak Pai Kiva Agency Sing Right to Information Yamakada PB Naba SPIO Imphal da Haizabada Apiba Matang Manungda PWDigi Fast FLN Authority da Wakat Kray RTI CBJP Manipur Pradesh RTI Selgi Convener Empore Hanbana Thavani Hauzik ngasigi sanabagi pau. Ngasigi sanabagi pau da. Manga suba round loiba fawada atien bina point manga fangduna kunga manga suba KIS announcing Memorial Star Level Offenses Tournament ki Mangjin Tharam Labasu Taruk Suba round loibada Mamang Sahigit Champion RK Bogan Tamadi Sankana Puid Manga Makai Fangduna Mangzil Thakre Manipur Chess Association gi Miyang Makada Kwakatel Chess Club na Sinduna Imphal College Multi-Purpose Hall da Rated Player Kuntraga Banga Yauna Puna Chess Sanaroi Mauzaga Nitoina Saruk Yaduna Sathariba Kunima Suba KIS announcing Memorial State Level Offenses Tournament ki ngasi Sanakiba Taruk Suba round gi match singda RK Bogan Sankar Lal Gopal Bankim Ningtem Navasandra Inau Apolosana Sakri Tombi Bopendranath Sanjoy Ole KM Singh Kunjabihari Somokanta Kennedy Benit Ronald Somarendro Bit Irom Samson Chitaranjan Alex Pradeep Ibungo Maifak Manjit Baigasandra Tondon Sasikanta Rosit K Romeo Mai Paktuna Talesuba round Sankre Manipur Tennis Association Sinduna San Antonio School Tennis Complex ta Sayol Amasubna Satarakiba Summer Tennis Coaching Cum Clinic Haying Roisilagani Taramasida Sai Bangalore Gate Chief Tennis Coach Dr. Stalin Nagaranjan AITA Level 1 Tennis Coach Lilianzi Yambem Amadi Zetiansu Saruk Yagani Hairi Kasa Road Athletic Union Crow Kanam Bazan Sinduna Union Asigi Hockey Ground Team Taraga Mangan Group Mari Tona Kaiduktuna Satariba First State Level Open 7S Side Men's Open Football Tournament Hayang Roisilagani Loisilbigi Tharamda Minister AK Miravai Patma Siri Awadi L Nabakisor Model Higher Secondary School Ki Principal Ais Ranjit Hana AG Manipur Ki Senior Audit Officer Oramba A Iboton MYDC Moirang Hanubagi President O Mangilal Club Asigi Hana President Oramba Ki Ais Rajena Tharmapu Singh Oigani All Manipur Gymnasium Welfare Association gi Miyamakada Body Builders Association of Imphal West District na Sinduna Matang Tagi July Tragani Togi Normalizing Numita Nariamtong Laisam Kulen Laikai Community Hall da District Asi Kaktigi Ani Suba Imphal West District Body Building Contest Pangtokani Masak Naraba Contest Asida Saruk Yaning Basingna Body Builder Association of Imphal West District ki President S. Beramani General Secretary S. Durba Amadi, Treasurer S. Joy Maitedigi, Form Lauraba Yagani, Amaromda, Manipur Police Ki, Kumar China Wall Police Meet Body Building Championship Ta Mai Pakpa Purapo Orasano Hairi. Imphal West District Body Building and Fitness Association Gi Sahiki Mi from Matang Tagi July Tang Talaga Matoigi, Ayuki Pung Mapan Tapada Pang Tolagani. Mi from Asida Saliba Sahi Sing Ani Taraga Manga Digi Lising Anita Taret Fabagi Tau Punanaba Mihut Kanmaga Luinana Anova members to Logani Hairi Member Wenimba Singna Member Sefi Lupa Satu Kaluinana Association Asida Darkas Harapa Yagani Akupa Marol Association Asidagi Kanglaba Yagani Hairi Hauzik Nasinomagi Oiba Aing Sagi Pau Pizari ICAR Lampel Partigi Pangba Paugi Matung Ina Ngasigi Aquadigi Saba degree Celsius Kuntraga Matoi Aquadigi Ingba degree Celsius Kunga Humdoi Nungsitiabu Ising Manilge Sang Ayukta Sada Humdraga Taret Nung Tildana Sada Humpuga Matoi Nong Subige Sang Millimeter Anini Loishilakada Maru Eba Pau Amukana Desam Gi Tomitaraga Taruk PR Bonda Thado Kray
नुपीसिंग ई पाउगी लमदा थबक तबग सांग हेंगलकपा असि अफब खुदमनि हाइना मिनिस्टर गोविंदास कोंथौजमना अमजुगी कंडक्टेड टूर अमा लमथाबगी थौरमदा हाइख्रे अमसुंग डिफेंडिंग चैंपियन आरके बोगेन अमदि शंकरना कुनगा मंगा सुबक की आइस अनौ सिंह मेमोरियल स्टेट लेवल ओपन चेस टूर्नामेंट मांगजिल थारी ngasiगidi ISTV na pijaba pau matang asida loijare miyang tabiriba punamagpu amuk kahna खुरुमजरी।